ꯗꯥꯁꯅꯦ ꯑꯧ ꯑꯩꯁꯦ ꯌꯥꯝ ꯑꯔꯨꯕ ꯀꯦꯁ ꯑꯃꯗ ꯂꯩꯔꯦꯅꯦ ꯎꯅꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯅ ꯆꯦꯜꯂꯁꯤꯌꯦ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯑꯩ ꯍꯥꯏꯕꯅꯦꯕ ꯑꯩ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤ ꯑꯩ ꯈꯨꯠꯇ ꯁꯤꯀꯤ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯆꯦꯟꯕ ꯈꯣꯠꯄ ꯌꯨꯝ ꯄꯥꯟꯕꯩ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯃꯉꯣꯟꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯈꯣꯠꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯎꯄꯥꯏ ꯂꯩꯇꯕꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯑꯩ ꯄꯣꯔꯛꯑꯦꯕ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯍꯥꯏ ꯃꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯄ꯭ꯔꯦꯡ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯄ꯭ꯔꯦꯡ ꯃꯆꯥ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯦꯡꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯒꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯦꯛ ꯌꯥꯎꯕ ꯁꯨꯅꯤꯜ ꯍꯥꯏꯅ ꯏꯌꯥꯝꯕ ꯑꯃ ꯌꯥꯎꯕꯗꯣ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯁꯟꯗꯣꯏꯅꯦꯕ ꯑꯩ ꯀꯔꯝꯕ ꯄ꯭ꯔꯦꯡꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯁꯦ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯣꯏꯅꯦꯕ ꯃꯉꯣꯟꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯌꯨꯝꯗ ꯄꯥꯎ ꯑꯃ ꯄꯤꯕꯤꯌꯨ ꯈꯣꯠꯂꯣ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯀꯨꯏꯔꯦ ꯊꯥꯒꯠꯇꯕ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯇꯧꯔꯁꯦ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝ ꯁꯠ ꯇꯧꯁꯜꯂꯁꯤ ꯂꯥꯡꯒꯅꯨ ꯆꯠꯂꯦꯀꯣ ꯇꯨꯁꯜꯂꯦ ꯄꯥꯏꯈꯠꯂꯛꯇꯧ ꯃꯥꯟꯗꯦ हाँ आप जिस व्यक्ति को पाइखरक्तेने लास्ट वन अमतंग पुगे आप जिस व्यक्ति मैम हरी दासनी नो पाक्त्रे अदो अखोई लेकाही इतेम दम तौगे अखोई इतेम ममन बे हेते अखला तौमान दिन तुम निपम खाई तारे आप जिस व्यक्ति को आप जिस व्यक्ति पाइखरक्त्रे मैम अमदम तौ अमदम सिलेंगी मैम दुदी अखोई हुजिकी इतेम दु पाइद्रे अदुदी अखोई ममांगी इचे अमदम तौगे मैं खंगमा खंगदबे येंगी मैम लांगो हेलो जेबेम नंग युम लेब्रो नंग अखोई युमदा पाव अमता पिबीगरा कई आई नुपी चेले कइनोदगे करिया युमदने कई हाय तादे युमदने तुमदगदबा पाव अमता पिबीयोबा आई नुपी चेलेना यारे अप्रम फोन
ꯌꯥꯝ ꯊꯨ ꯈꯪꯉꯦ ꯅꯪ ꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯁꯤꯗꯤ ꯈꯪꯉꯦ ꯑꯗꯣ ꯈꯔ ꯄꯪꯕ ꯃꯤꯗ ꯑꯃꯨꯛ ꯊꯤꯔ ꯇꯧꯒꯦ ꯈꯪꯉꯦ ꯌꯥꯔꯦ ꯅꯪꯗꯤ ꯊꯝꯃꯣ ꯊꯝꯃꯦ ꯄꯥꯏꯈꯠꯂꯛꯇꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯏꯇꯩꯃꯗ ꯇꯧ ꯑꯗꯨꯝ ꯇꯧꯒꯦ ꯍꯧꯖꯤꯛꯀꯤ ꯏꯆꯦꯗꯨꯗꯤ ꯈꯪꯉꯦ ꯇꯦꯝꯄ꯭ꯔꯤꯃꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯇꯦꯝꯄ꯭ꯔꯤꯃꯤ ꯀꯣꯟ ꯑꯃ ꯁꯥ ꯂꯩꯌꯦ ꯍꯜꯂꯣ ꯑꯦ ꯊꯝꯒ꯭ꯔꯦ ꯃꯥ ꯀꯣꯟ ꯁꯥ ꯑꯣ ꯉꯁꯥꯏ ꯁꯤꯃꯨꯡꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯇꯧꯁꯪꯉꯦꯀꯣ ꯍꯜꯂꯣ ꯗꯥꯁꯅꯦꯟ ꯍꯥꯎ ꯑꯩꯁꯦ ꯌꯥꯝ ꯑꯔꯨꯕ ꯀꯦꯁ ꯑꯝꯗ ꯂꯩꯔꯦꯅꯦ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯏꯕꯥꯅꯤ ꯂꯝꯕꯤ ꯊꯦꯡꯅꯔꯝꯃꯤꯅ ꯑꯗꯨꯗ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯅꯨꯄꯤꯅ ꯂꯥꯛꯑꯣꯅ ꯑꯩꯁꯦ ꯆꯠꯂꯨꯏꯕ ꯎꯅꯁꯦꯅ ꯀꯩꯅꯣꯒꯤꯗ ꯈꯣꯡꯖꯣꯝꯗ ꯑꯗ ꯏꯊꯟꯗ ꯆꯠꯂꯦꯕ ꯑꯗ ꯅꯨꯄꯤꯅ ꯎꯅꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯅ ꯆꯦꯜꯂꯁꯤꯌꯦ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯑꯩ ꯍꯥꯏꯕꯅꯦꯕ ꯑꯩ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤ ꯑꯩ ꯈꯨꯠꯇ ꯁꯤꯀꯤ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯆꯦꯟꯕ ꯈꯣꯠꯄ ꯌꯨꯝ ꯄꯥꯟꯕꯩ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯃꯉꯣꯟꯗ ꯑꯗꯣ ꯃꯥꯅ ꯃꯣꯏ ꯃꯃꯥ ꯍꯣꯏꯅ ꯉꯥꯡꯉꯕꯖꯥꯠꯅꯤ ꯃꯥꯁꯤ ꯃꯥ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯎꯄꯥꯏ ꯂꯩꯇꯕꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯑꯩ ꯄꯣꯔꯛꯑꯦꯕ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯊꯩꯕꯅꯤ ꯌꯨꯝꯗ ꯍꯥꯏꯗ꯭ꯔꯤ ꯌꯨꯝꯗ ꯍꯥꯏꯕꯗꯨ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯒꯦꯔꯕ ꯀꯅꯥꯗ ꯍꯥꯏꯈꯤꯗꯣꯏꯅꯣ ꯅꯪ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯐꯣꯟ ꯇꯧꯁꯜꯂꯨ ꯅꯪ ꯑꯩ ꯅꯝꯕꯔ ꯑꯃ ꯍꯥꯏꯒꯦ ꯐꯣꯟ ꯇꯧꯁꯜꯂꯨ ꯌꯥꯅꯤ ꯑꯩ ꯇꯧꯕꯤꯒꯦ ꯈꯣꯡꯖꯣꯝꯗꯩ ꯍꯥꯏꯔꯒ ꯃꯥ ꯃꯊꯟꯗꯅꯦ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒ ꯃꯥꯟꯅꯩꯅꯦꯕ ꯍꯟꯗꯛ ꯊꯥꯕꯜꯗ ꯈꯪꯅꯕꯅꯦꯕ ꯑꯗ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗ ꯃꯥꯅ ꯃꯣꯏ ꯏꯃꯨꯡꯗ ꯉꯥꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯌꯨꯝꯗ ꯂꯩꯔꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯄꯗꯩ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯩ ꯄꯨꯔ ꯂꯥꯛꯑꯦ ꯃꯊꯟꯗꯅꯦꯃꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12 ꯊꯥꯃꯤꯟꯅ ꯂꯣꯏꯕ ꯍꯟꯗꯛ 12 ꯊꯥꯃꯤꯟꯅꯩꯅꯦꯃꯤ ꯊꯥꯃꯤꯟꯅꯕ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗꯤ ꯄꯨꯟꯗꯦꯀꯣ 12 ꯃꯥꯁꯨ ꯂꯣꯏꯔꯦ ꯑꯩꯁꯨ 12 ꯂꯣꯏꯔꯦꯕ ꯑꯗꯨ ꯌꯨꯝꯗ ꯆꯠꯇꯕꯤꯗ ꯐꯣꯟ ꯑꯣꯏꯅ ꯇꯧꯔꯣ ꯀꯩꯅꯣ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣꯔꯣ ꯌꯥꯅꯤ ꯌꯨꯝꯗ ꯑꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕ ꯌꯥꯅꯤꯕ ꯑꯗꯨ ꯑꯝꯇ ꯈꯤꯇꯪ ꯊꯨꯅ ꯆꯠꯂꯨꯀꯣ ꯃꯌꯥꯝ ꯗꯥꯁꯤꯟꯁꯦ ꯐꯣꯟ ꯇꯧꯗꯕꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯑꯗꯨ ꯍꯣꯔꯦꯟ ꯑꯩ ꯍꯧꯖꯤꯛ ꯂꯣꯠꯂꯨꯔꯒꯦ ꯑꯗꯨꯅ ꯃꯥ ꯍꯣꯔꯦꯟ ꯂꯥꯛꯄꯩ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯑꯩ ꯅꯝꯃꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯄ ꯀꯥꯟꯗꯣ ꯑꯗꯨ ꯅꯝꯃꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯒꯦ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯉꯁꯥꯏ ꯏꯇꯩꯃ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯧꯍꯟꯒꯦꯁꯦ ꯗꯥꯁꯤꯟꯁꯦ ꯍꯥꯏꯗꯣꯛꯈꯤꯒꯦ ꯄ꯭ꯔꯦꯡꯁꯦ ꯃꯤ 2 ꯇꯧꯒꯦ ꯍꯜꯂꯣ ꯗꯥꯁꯅꯤꯟ ꯐꯥꯒꯤ ꯇꯧꯕꯅꯦ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯕ꯭ꯔꯣ ꯂꯩꯕꯥꯛꯄꯣꯛꯄ ꯅꯠꯇꯦ ꯉꯁꯤꯁꯦ ꯀꯩ ꯇꯥꯕꯅꯣꯕ ꯉꯁꯤ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯜ ꯅꯠꯇ꯭ꯔꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 1 ꯅꯠꯇ꯭ꯔꯣ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 1ꯁꯤ ꯀꯩ ꯇꯥꯡ ꯑꯃꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ ꯑꯃꯁꯤ ꯀꯩ ꯑꯣꯏꯅꯒꯦ
ngasi April Fool ni ne April Fool gi April Fool gi prank tawrim ni nangoda na asing maliro na kari ada harauri ba eh oh tumjaro di thammage tumjaro ayum laiye मैम अभी ngसाई ama kon sam nu bido item do adu mo no tawgi yeah tem premier nang yum lay bro akhoi tem moi de phone to bigero yum da phone to bigero ba akhoi ma item akhoi ma de ne akhoi ma de ne phone tawga ai yun bi ji lena amta habiyo ba khangam moira khamani khangye khangda mi ju laiye aduine adu khangda mi ju laiye thame मैम सिजु खांगे अदो दासनिन दरी माय सक्सेस ओइर हाय तारे माय पाय को मंगोन दे हाय मादो अखोय मे लाके तोम जानी अदो मैम ngasi di video si sai mtang na lo shalasi